Manipur News.channel mayambo taram uksari loina nangasi maro pau pijari. Kuki militangi achouba luchingba ama Guwahati da phare Manipur da tholiba kangluki irang asida mapangi state amada leiduna chauna inselambani haiba Kuki militant ama Guwahati gi Poragandagi Garsup police station gi team ama nangasi phare hai. Police na pharaba Kuki militant adugi mamingdi Haulungmang Hamta kawi hai miyo asina Guwahati dagi Poraganda leiduna Manipur da tholiba Manipuri irang asida Kuki zo purupsingda aranbo maong da insinba gi tabuk tatharambani. Hai bimei asi Guwahati gi Garsup police ki team amana crime evidence oiba yaba posakolena na phakibani hairi. Hai bimei asi gi matakta matik chaba investigation lokhanabgidamakta Guwahati gi Garsup police station gi official singna Manipur police da pau pirakpadagi Manipur police ki akhanaba personnel sing asi kudaki waina Guwahati da thumkhre haina pau gi source aduna makha tari. Makha taba update ta Kamchongda Ministry of Home Defense ka Kuki amadi naga CSO manga ga wari sanakre hairi. Wari sanabadu da karam wafamsing khanaki habdudi hauji phabgi oina khamba ngamdri. Makha taba update ta sokle accident thokpada Kuki tara sokle meitei ama sokle mamingna Hemam Prem Mairang Turenbam dagini hairi. Tawto adu soklaba Hemam Prem se kuntra manga senapati hospital da pukhatlaga treatment tawkre makha taba treatment gi damak Imphal gi hospital da refer tawkre hai. Makha taba update the Union MOS Defense na Manipur gi kamjo amasung Myanmar lona bada nongna saba BCP yengsankre. Union Minister of State for Defense Sanjay Setna mahaki Manipur gi numit ini gi khongzat ki aroiba numit ngarang kamjong district ta Myanmar ga lona bakul Himini thana da nongna saba border crossing point BCP yengsankre hai. Kamjong district ki Myanmar ga lona bakul Himini Thanada nongna saba BCP asi lonariba Myanmar leba kaningtina border regulations taunaba close border coordination lehenaba afamadda security force ki mapangal akhanba ngamnaba semkatpani hain official amana phongtorakli. Makha taba update ta mitop khantoknaba Manipur da NRC chanangadabani IPFM mitop na Manipur gi demography da achouba sapu ama pirakliba asi yenglaga athu matamda state asida National Register of Citizen NRC chanahandana yelongmi amadi mitop chapchana khantoknaba honabiyo haina Indigenous Peoples Forums IPF Manipur na center gi puning chinsankre. IPF Manipur na sindrung asi Notil Delhi gi Press Club of India da pangthokiba pawgi mpham amada forum asi president Sankasana mathaki wafam asi phongtokladuna mahakna hai Myanmar amajung Bangladesh gi masing thingamdraba mitop sing thajanaba document sing pairaga border lansalakuna National Highway number 2 amasung National Highway number 37 da Manipur da changsalakli asiguma illegal immigrants asina maru aina Jiribam Kangpokpi amasung Ternopol district kunda salaktuna makhoi masingna yelongmi masingdagi henkalakuna asidi area sing asida insinba thoktraba matamdagi lejarlaba yelongmi sing minority oiraktuna illegal immigrants asigi makutta victim oirakli haina supongtoki mang makha tadan hai kumja solising jamapan yakai mathoidagi kumja solising ni 13 fawda lomdam asigi missing thajadaba mongda chada marfu Dasmik ani gi sangda hengalakibani maru aina kumja solising ani ga sumna amagi census ta uitokpa yadaba maongda missing hekati sajenaba document sing paidana Manipur gi yelongmi amagi status phangdana lesson kraba illegal immigrants gi uitokpa yadaba maongda hekatuna Manipur gi demography da asobo sitek ama pirakli. Illegal immigrants asina lomdam asigi demography political amadi socio economic wenana yelongmi singi culture identity resource amadi security da asobo chingnaba ama oire haina wafam thamki. Illegal immigrants asina hiram kayada yelongmi singda sinarakwa asi kumja solising jamapan hundradagi henkalaki mahuksagi khudol na pik thalaba singi lomdam ama oiriba Manipur da mitop sing asigi singi umong paktakna na koktoktuna popi pambi thabagi thabak chatharaki. Popi pambi thabada mahuksagi khalda kahenbadana drug ki asoba wafam ama ohelaktuna maham tarba khunai amasu ohelakli haina wafam thamki. Singnarakliba kya asidagi lomdam asigi yelongmi singna kanjanaba maru oiba upai ama oina athu matamda Manipur da NRC chanahanduna mitop masak kangtoktuna makhoiba maramdamda halan khidadabani haina su Indigenous Peoples Forum Manipuri President
ꯑꯁꯥꯡ ꯀꯆꯥꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯐꯣꯔꯝ ꯑꯁꯤꯒꯤ ꯑꯇꯩ ꯂꯨꯆꯤꯡꯕꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠ ꯑꯃꯗ ꯃꯤꯌꯥꯝꯅ MLAꯁꯤꯡꯕꯨ ꯃꯆꯤꯜ ꯍꯪꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯅ ꯆꯨꯝꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯐꯥꯔꯛꯀꯗꯧꯔꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLA 50ꯗ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯅ ꯃꯆꯤꯜ ꯍꯪꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ MLA 50 ꯑꯃꯠꯇ ꯑꯣꯏꯅ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯁꯥꯒꯠꯇꯨꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕ ꯎꯗꯦ꯫ ꯃꯁꯤ ꯏꯔꯥꯡ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯊꯗꯨꯅ ꯂꯩꯔꯕꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯋꯥꯕ ꯏꯄꯥꯛꯇ ꯇꯥꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯒ MLAꯁꯤꯡꯒꯤ ꯃꯆꯤꯜ ꯍꯪꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯅ ꯆꯨꯝꯒꯅꯤ꯫ ꯃꯆꯤꯜ ꯍꯪꯕ ꯃꯇꯝꯗ ꯀꯔꯤꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯐꯥꯎꯕ MLA ꯃꯌꯥꯝ ꯄꯨꯟꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯤꯕꯅꯣ? ꯃꯅꯤꯄꯨꯔꯒꯤ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤ MLA 10ꯒꯤ ꯃꯊꯛꯇ ꯀꯔꯤꯒꯤꯗꯃꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯄ ꯉꯝꯗ꯭ꯔꯤꯕꯅꯣ? ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ MLAꯁꯤꯡꯅ ꯀꯔꯝꯕ ꯊꯕꯛ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯂꯝꯕꯒꯦ? ꯑꯗꯨꯒ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯗꯨꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯍꯪꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯁꯦꯡꯕ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯆꯤꯟ ꯀꯨꯀꯤ ꯖꯣ MLA 10 ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ MLA 50ꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯥꯏꯟꯒꯤ ꯊꯕꯛꯁꯤꯡ ꯂꯧꯈꯠꯇꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯀꯣꯏꯊꯥ ꯊꯥꯗꯣꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯀꯦꯟꯗ꯭ꯔꯒꯤ MLA ꯃꯁꯥꯗ ꯍꯪꯂꯒ ꯃꯈꯣꯏꯒꯤ ꯄꯥꯎꯈꯨꯝ ꯆꯞ ꯆꯥꯅ ꯄꯤꯍꯟꯕ ꯆꯨꯝꯒꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯉꯥꯏꯗꯕ, ꯌꯥꯝꯅ ꯊꯧꯁꯥꯗꯕ ꯃꯑꯣꯡꯗ ꯃꯁꯥꯒꯤ ꯈꯜꯂꯒ ꯂꯩꯊꯣꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯂꯤ ꯍꯥꯏꯕ ꯌꯥꯏ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯂꯧꯕ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯕꯗꯒꯤ ꯐꯝ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯁꯤ MLAꯁꯤꯡꯒꯤ ꯃꯐꯝꯗ ꯃꯤꯌꯥꯝꯅ ꯊꯝꯕ ꯆꯨꯝꯒꯅꯤ꯫ ꯃꯗꯨ ꯅꯠꯇꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯒꯤ ꯃꯐꯝꯗ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯗꯅ ꯄꯪꯂꯩꯗ ꯂꯩꯁꯤꯟꯕ ꯇꯥꯔꯕꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯃꯥꯡꯖꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯗꯤ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLA 50ꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯕ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯗꯅ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯦꯟꯗ꯭ꯔ 50ꯒꯤ ꯃꯤꯌꯥꯝꯅ ꯀꯦꯟꯗ꯭ꯔꯒꯤ MLAꯁꯤꯡ ꯀꯧꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯃꯆꯤꯜ ꯍꯪꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ MLAꯁꯤꯡꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯍꯟꯕ ꯆꯨꯝꯒꯅꯤ꯫ MLAꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯊꯧꯁꯥꯗꯕꯒꯤ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯂꯩꯕꯥꯛ ꯁꯥꯁꯟ ꯂꯩꯔꯕꯁꯨ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯊꯝꯗꯨꯅ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯨꯠꯊꯠꯄ ꯂꯩꯇ꯭ꯔꯤ꯫ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯄꯤꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯂꯨꯆꯤꯡꯕ ꯑꯃ ꯈꯜꯂꯒ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃ ꯂꯤꯡꯅꯅꯕ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ MLAꯁꯤꯡ ꯑꯣꯏꯕꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯔꯥꯜꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯁꯨꯝꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯁꯤ ꯂꯧꯕ ꯉꯝꯗꯅ ꯂꯩꯊꯣꯛꯂꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯤꯕꯁꯤ ꯌꯥꯝꯅ ꯂꯥꯟꯒꯅꯤ꯫ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯀꯦꯟꯗ꯭ꯔ 50ꯒꯤ MLAꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯦꯟꯗ꯭ꯔ 50ꯒꯤ ꯃꯤꯌꯥꯝꯅ ꯇꯛꯁꯟꯐꯝ ꯊꯣꯛꯏ꯫ ꯃꯗꯨ ꯅꯠꯇꯅ ꯃꯤꯌꯥꯝꯅꯁꯨ ꯃꯈꯣꯏꯕꯨ ꯀꯟꯈꯠꯇꯨꯅ ꯊꯝꯕꯒꯤ ꯃꯑꯣꯡꯗ ꯑꯁꯨꯝ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯌꯦꯛꯅꯕꯒꯤ ꯈꯣꯡꯕꯥꯟꯂꯣꯝꯗ ꯇꯥꯈꯤꯗꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯣꯏꯗꯅ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯈꯪꯅ MLAꯁꯤꯡ ꯆꯞ ꯆꯥꯕ ꯄꯥꯔꯥ ꯑꯃ ꯇꯝꯕ ꯆꯨꯝꯒꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫